था असिगी तांग तरुक्तगी हौरखिबा जिरीबाम की इरांग असिना मरम ओइरगा जिरीबाम दा CDO की अहेनबा सिक्योरिटी फोर्स थाजिन ख्रबसु ngasi फाउबा चंगबा ngamdana leirakiba Borobekra Sub Division da ngasi jiri ima maira paibi apun balup Imphal Federation of Civil Society Organization, United Jiri Youth League, Manipur Women Federation, Jiri Development Organization, Jiribam के social activist and Budha Chandra Hanagi Adhyaksa KH Janaki amadi Pamli team Loinana 39 Battalion Assam Rifle na ngak selaga haktheng na yengsinkre khongchadada Jiribam Tipaimuk lambi gi fibam ka hena fattabagi mathakta mafam ahum mari romda ka hena fattabana maramoiraga gari chatpada ngamdabana awaba khudong chadaba kaya mayok nakhi haina aikhoi gi Jiribam Pamli na haire khudong chadaba kaya mayok naraba matung Borobekra police station यौना चंगसिंदुना खुदलाई पाइबा कुकी सिंगना युम मै थादोक पिख्रबा मफम सिंगदा चंगसिंदुना यंगसिनखी बोरोबेक्रा गे खुंजा अमना फोंदोरकपदा मै थादोक पिख्रबा युम सिंग नहोनना सानबा चीफ मिनिस्टर ना फोंदोकिबा लेख्रे अदुबु लूरिबदी मफम असिदा सिक्योरिटी मतिक चाना लेतना मतौ करमना मियामना लेबा ngamgadawribano haiba wafam फोंदोरकली Borobekra की बम पोखाई कर मतुंगा पुलिस स्टेशन चंगजफम लौरगा लेबा खोइसे अखोइगे सीएम नदी युम साबिरनी संगबगी कनोमा थंबिरी असिदा अखोइना लेरिबा प्रजासिना मरु ओइना दरकार तारिबदी अखोइबु ngak sinbinaba अखोइगे CDO पुलिस सिंग मतिक चाना अखोइसिदा थंबिरा कांदा अखोइना लेफमदुदा संगबा ngamgani नत्रगदी अखोइदा जी अखोइना दुगा चंगना लेरु कांदा अखोइना सेफ्टी ओइदगदी अखोइना कमाइना फमदुगा चंगुनी अखोइजु ngasiba wasu wana अखोइसिदा लांथिंगदुना अखोइ इरमदा मसिबो अखोइना थादोकना चलो याइना अखोइजु सिगां खांगदुना हुजे अखोइसिगा लेबसे अखोइगी पामुंग सीएम बिरेना मियंग हक्चन लौक्सन बिरगा अखोइगी स्टेट फोर्स अखोइ मतिक चाना सिगा थंबियु Fox की प्रेसिडेंट थोकचोम मनिहारना फोंदोखिबदा मपांगल कनबा बोम सिजनदुना मिचम मियाम की युम कई थुगाई भाईबा असि मियोइबना चटकदबा लिचत नते असिगुंबा लिचत चटलिबसिंग असि सेंटर अमदी स्टेट लेंगाकना लाक्सिंदुना मियामबु महौसागी पुंसिदा लेहनबा होनफम थोई सेंटर ना कागलुप अनि के खतनबनी हाइना लौरिबासी अरानबनी इरांग असि मणिपुर की मरुओइना मैतै फुरुबासी हात के हाइना चंगलकपा मपान की मियोइसिंग यावरी मणिपुर हाइबासी इंडिया के सरुकम ओइबना यूनियन डिफेंस मिनिस्टर ना ओइना यंगसिंदुना लमदमसिगी यलहौमी सिंग असि यामना इंगना चिकना लेहनबियु हाइकी अखोइना आदगी लाकपा कांदा अखोइगे टारगेट से जिरीदा लेरबा अखोइगे चामिनाबा लुप मयाम जिगा अखोइ पुल्ला कांदा मफमसिदा चंगदबा यादे हाइबसे अखोइगी प्रॉमिस अमगा तौरगा अखोइ चंगपनि मरुइना अहानबदा इना कनो थमजनिगिसे अखोइ मोइना सिक्योरिटी पिरगसु चंगनि पिद्रजु चंगनि अखोइ सिरसु सिनगे वखंदा अखोइ मफमसे चंगागा लेरिबा लेहौरिबा पुथाउरिबा चिथाउरिबा अखोइगे सिदा खुन ngaकने लेहौरिबा अखोइ इसिनि नाउजिंगसे मखोइबु अखोइना पुनिंग थौत्रगदी पुनिंग थौलेदबा थौनबा मि लेदरिना सिगे मरुइना चंगपनि अदुबु ओरिबसिंगसि लोइनबक प्रजा मयामना लोइमु उबिरबनि युम हुमफुगा निपानी मथक्ता मई चाबनी मधु प्लस मसा मसु तरुगदी हुमद्रागा निपान गुमनि चाइचे मिहोइबना चलोइदबा सागाना सरकदबा चलिबा कांबुजिंगसे मसि मणिपुर लेंगाना मदि भारत लेंगाना मसि अथुबा मतमदा लाक्सलकांदा तंगु लेताबा मणिपुर म ओहनबसे मसिदि अखोइ सिविल सोसाइटी म्याम लेकाइगी मी म्याम क्लब म्याम ऑर्गेनाइजेशन म्याम जिना लाउबदि गमक्त्रबनिना मसिदि अकनबा मियंग अखोइगी इंडिया गवर्नमेंट आई थमजगे मखोइना इराइ लाइना मसे कांगलुप अनि के खनबने हाइना लौरिबो भमदो मदु तुतेलि लालबने मसिदि एक्सटर्नल एग्रेसेशन मणिपुर थुगाइगेना चंगपनि मणिपुर की मरुइना मैतै हात केना चंगपनि मसि मणिपुर दि तखथोकांदा मणिपुर मरुइना अखोइ इंडिजिनस पीपल नेटिव पीपल जिंगजे यामना इंग तमना नुगाना लेहनबियो हाइबदुनि बोरोबेक्रा की मफम कया कोइना चतुन यंगसिनखे बादुदा मियामना मसा मसागी मफमदा हंजिनिंगबगे पांबा फोंदोरकपगा लोइनना लेंगाकना अहेनबा सिक्योरिटी थमहनिंगबगे पांबा SKTV दा फोंदोरकली अखोइना हजिक लेबि मफम से जिरिबाम की बोरबेक्रा सब डिविजन की मनुंग चना लेबा लंपाई खुनौ याउना तोंगान तोंगानबा खुनजिंगना खुंदाबा अदुगा मैतै फुरुपसिंगना लेबा मफम सिंगदा कुकी खुलाइ पाइबसिंग सिंगदाबा सिंगना मै थादोगंबा मफम अदु ngasi फावबा मणिपुर की तोंगान तोंगान मफमदगी मणिपुर स्टेट फोर्स थाजलखिबदु मफम सि चंगबा ngamdana ngasi बावबा लेखिबनी हारि मफम सिदा ngasi आसाम राइफल मदि CRPF की सिक्योरिटी फोर्स को लेना कोई मीडिया की टीम मफम सिदा लागा मफम सिदा युम चाइबसिंग ngasi यंजिंजगनी
ꯍꯟꯗꯛ ꯃꯩ ꯆꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡꯗꯨꯅꯤ ꯂꯝꯇꯥꯏ ꯈꯨꯅꯧ ꯈꯨꯟꯗ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯌꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯅꯤ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯃꯐꯝꯁꯤꯡꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯃꯤꯟꯅꯒꯗꯧꯔꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯁꯨ ꯄꯣꯛꯈꯥꯏꯈ꯭ꯔꯦ ꯀꯣꯜꯂꯤꯛꯁꯦ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ ꯕꯣꯔꯣꯕꯦꯛꯔꯥ ꯁꯕ ꯗꯤꯕꯤꯖꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯀꯣꯛ 200ꯒꯤ ꯃꯊꯛꯇ ꯈꯨꯟꯗꯥꯕ ꯑꯗꯨꯒ ꯍꯟꯗꯛ ꯍꯧꯈꯤꯕ ꯇꯥꯡ 8ꯇ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯗꯒꯤ ꯌꯨꯝꯀꯣꯛ 400ꯒꯤ ꯃꯊꯛꯇ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯌꯨꯝꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯑꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯎꯗꯅ ꯆꯪꯕꯗ ꯍꯪꯒꯣꯏꯕ ꯆꯪꯕꯗ ꯑꯀꯤꯕ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯚꯝꯗꯨꯗꯅꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯡꯉꯦ ꯌꯥꯕ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯀꯅꯥꯝ ꯌꯥꯎꯗꯅ ꯅꯣꯏ ꯆꯪꯉꯛꯀꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔ ꯂꯩꯔꯤꯕ ꯄꯨꯂꯤꯁꯀ ꯇꯧꯔꯒ ꯆꯪꯉꯛꯄ ꯇꯥꯔꯒꯁꯨ ꯁꯤꯚꯤꯜ ꯄꯨꯔꯛꯇꯣꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯨꯝꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝ ꯊꯣꯛꯑꯦꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤꯁꯤ ꯂꯤꯕꯤꯔꯦꯕ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯁꯨ ꯏꯁꯥꯒꯤ ꯌꯨꯝ ꯆꯪꯕ ꯐꯪꯗ꯭ꯔꯦꯕ ꯏꯁꯥꯅ ꯌꯨꯝꯗ ꯆꯪꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯖꯤꯔꯤꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯕꯦꯁꯃꯦꯟ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯃꯈꯣꯏꯅ ꯂꯥꯛꯄꯁꯤ ꯃꯇꯝ ꯊꯦꯡꯊꯈꯤꯕ ꯑꯩꯈꯣꯏꯁꯦ ꯀꯅꯥ ꯂꯩꯖꯗꯣꯏ ꯇꯥꯏꯞꯇ ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯀꯦꯝꯗꯨꯗ ꯕꯔꯦꯟꯗꯥꯗꯅꯤ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯆꯨꯞꯄ ꯂꯦꯜꯂꯤꯁꯦ ꯀꯥꯡ ꯅꯨꯃꯤꯠ ꯃꯔꯛꯇ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕ ꯊꯃꯣꯏꯁꯦ ꯄꯦꯟꯗꯦꯕ ꯊꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯐꯣꯔꯁꯀ ꯂꯣꯏꯅꯅ ꯂꯥꯛꯏ ꯑꯩꯈꯣꯏ ꯈꯛꯇꯗꯤ ꯆꯪꯕ ꯄꯤꯗꯦ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯂꯥꯛꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥ ꯆꯪꯉꯒ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯝ ꯆꯦꯛ ꯂꯩꯔꯒ ꯑꯩꯈꯣꯏ ꯆꯪꯉꯒ ꯌꯦꯡꯖꯩ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯃꯊꯛꯀꯤ ꯀꯥꯏꯔꯛꯄ ꯇꯤꯟꯁꯤ ꯁꯤ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯇꯦꯛꯊꯔꯒ ꯇꯤꯟꯁꯤꯡꯁꯤ ꯂꯣꯏ ꯌꯨꯡꯉ ꯂꯩꯖꯕꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯤꯟ ꯁꯣꯝ ꯅꯥꯀꯟꯒꯤ ꯇꯤꯟ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯃꯩ ꯆꯥꯕ ꯃꯇꯨꯡꯗ ꯇꯤꯟꯁꯦ ꯑꯃꯨꯛ ꯍꯨꯈꯤꯕꯒꯤ ꯃꯑꯣꯡ ꯆꯥꯕ ꯃꯇꯨꯡꯗ ꯁꯤꯗꯤ ꯇꯤꯟ ꯍꯨꯕ ꯌꯥꯎꯈ꯭ꯔꯦ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯆꯦꯜꯂꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯍꯧꯖꯤꯛ ꯎꯖꯔꯤꯕ ꯕꯔꯤꯟꯗꯥ ꯑꯁꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯑꯒ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒ ꯃꯅꯤꯡ ꯕꯔꯤꯟꯗꯥ ꯑꯁꯤꯒꯤ ꯔꯨꯝ ꯑꯁꯤꯗꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡ ꯊꯝꯃꯒ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯕꯔꯤꯟꯗꯥ ꯑꯁꯤꯗ ꯑꯍꯤꯡ ꯌꯥꯔꯛꯄꯒꯤ ꯐꯤꯕꯝꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯕꯦꯔꯦꯛ ꯍꯥꯏꯇꯥꯔꯦ ꯅꯤꯡꯗ ꯎꯕꯤꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅ CRPꯅ ꯑꯅꯧꯕ ꯂꯥꯛꯄ CRPꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯁꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯂꯝꯇꯥꯏ ꯈꯨꯅꯨꯡ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯩꯇꯩ ꯐꯨꯔꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯊꯪꯅꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯑꯗꯨꯒꯨꯝꯕ ꯈꯨꯟ ꯑꯃꯅꯤ ꯂꯩꯀꯥꯏ ꯑꯃꯅꯤ ꯑꯃꯗꯤ ꯁꯕ ꯗꯤꯕꯤꯖꯟ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯅ ꯌꯥꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯃꯍꯧꯁꯥꯒꯨꯝꯅ ꯂꯧ ꯏꯁꯤꯡ ꯁꯨꯗꯨꯅ ꯍꯧꯖꯤꯛ ꯍꯤꯡꯕꯒꯤ ꯃꯃꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯂꯥꯛꯏꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯊꯦꯡꯅꯔꯛꯏ ꯑꯗꯨꯒ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯅ ꯂꯩꯕ ꯉꯝꯗꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯝꯇꯥꯏ ꯈꯨꯅꯧ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯆꯠꯂꯛꯇꯕꯗꯒꯤ ꯃꯐꯝ ꯑꯁꯤꯒꯤ SDPOꯒꯤ ꯀ꯭ꯋꯥꯇꯔ ꯁꯥꯒꯅꯤ ꯍꯥꯏꯅ ꯁꯤꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯔꯒ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯗꯨꯒꯨꯝꯕ ꯅꯣꯡ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯀꯤ ꯆꯪꯖꯐꯝꯕꯨ ꯂꯩꯔꯗꯤ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯐꯝꯁꯤꯗ ꯂꯩꯕꯒꯤ ꯐꯤꯕꯝꯗꯨꯅꯤ ꯍꯧꯖꯤꯛ ꯎꯖꯔꯤꯕꯁꯤ ꯂꯥꯛꯂꯤꯕ ꯋꯥꯐꯝꯗꯤ ꯍꯥꯏꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯆꯪꯂꯤꯕ ꯃꯈꯣꯏꯒꯤ ꯈꯨꯟꯁꯤꯡꯗ ꯆꯪꯒꯗꯧꯔꯤꯕ ꯃꯈꯣꯏꯒꯤ ꯈꯨꯟꯁꯤꯡ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯃꯗꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯔꯒꯗꯤ ꯃꯐꯝ ꯑꯗꯨ ꯆꯪꯕ ꯉꯝꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯃꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯒꯦꯞꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯗ꯭ꯔꯒꯗꯤ ꯆꯪꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯌꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯨꯟ ꯑꯗꯨ ꯆꯪꯖꯔꯒꯦ ꯍꯥꯏꯕ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯂꯩꯔꯤ ꯄꯥꯎꯗꯝꯖꯔꯤꯕ ꯔꯣꯁꯤꯃꯥꯂꯥ ꯁꯥꯒꯄꯝ SKTV ꯅ꯭ꯌꯨꯁ ꯕꯣꯔꯣꯕꯦꯛꯔꯥ ꯁꯕ ꯗꯤꯕꯤꯖꯟ